ꯄꯤꯖꯔꯦ ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ILP Sananduna Lamdam asigi Yalongmi Kallu haina sangsinba miyamgi ihouda leikhidraba Robin Hood ki ahumsuba ningsing tauram pangthokre. MU gi wathok phaminarga loisinaba honaminasi haina Education Minister TS Radhesh Samna mari leinabasingda artful tawri. Amadi Kohima da landslide thokpadagi Imphal Dimapur lambi faunadre Imphal Jiri lambi gi barak thong namthakre. ISTV की मणिपुर पाव मेंग ताबिर बसिंग तराम नोक सबलो ना पाव संदनो पिजरे ILP Sananduna Lamdam asigi Yalongmi Kallu haina sangsin bamyamgi ihouda Anand Singh Academy gi mahiroi Safam Robin Hood leikidabagi ahumsuba ningsing thorom magi thawa yaudrba haksang leirun chenkiba Imphal East ki manung senba awasing da pangthokre JCLPS na sobo thodang loduna pangthokiba tonam sida ngase yuktagi hona leikidraba Robin Hood ki mafam de miyamna leisu katuna ikai khumnaba utke thoromaduda JCLPS ki maroiba thokpu basing tongan ba civil society organization gi lusing bising mahiroi amadi tongan ba miyoi kyana sarga ke Tharunga mari leinana JCLPS ke convener Arjun Telhaibana Paumisingda Mahiroi Singna Yalongmi Kanan basangsin khongjang da miyam gidamakta Robin Hood na thawai thakibasi kawu yaroi handak July thada pangthokadoriba assembly gi nongju mifamda puthokadoriba ILP gi bill asi JCLPS na kupna yengseli lebak miyam nasu mikupna homsingna lebiu haike bill tawjaning masi Robin Hood na thakiba thawai se mamal leitaba chamcham banate लेबाक की दमकता यलोंगमी खुना की दमकता सात्र महरोय अमोइना इहोद सरुक या मतमदा माक की लाइबक सुमाय थोखिबनी मांगना पामजरमबा मांग निंगजरमबा होसिसु होय माय पाक्त्री हनकी लाकदुरिबा नोंजु की मिफम जुलाई तांग कुंदगी तौगने हाइबा से मसे असेंबली दा पुथोक्तुना मियामना पामबा मखल की बिल दो पुथोकने हाइबा की थाजबा मंगछि सीएम की माइकेदगी गवर्नमेंट की माइकेदगी पीरिबा से मसिदा कई तायोनबा मियामना पामदबा फिवमदा मसाक यावबा दुगुम बिल ओइना थोलबा तारगदि मखा ताना कोइ हौनबा नाइदना मियाम का कलम मेन अम लाकनबगी तंजासु लाकनेना खली Miyam gi mifamda National Awardees Ibotomi Khuman Cohort gi Chairman Punindra Konsum Mapi Council gi President and Bimol Yongna tongan ba Civil Society Organization kya gi lusing bising sergake Numirangi matamda Robin Hood na tamlamba Anand Singh Higher Secondary magi pongnapam khurai amasung magna leikidaba mafam minuthongda mairakatuna ikai khumnaba utke coordinating body khurai na senior pangthokiba tormaduda JCLPS student wing gi manjit sarang themna handaki nongju mifam asida miyamna yanarba ILP gi bill putoktuna pass tona government honabiu haike Madam to fungiba sigumba no sigi ko phum ta pen si amba jisel system moving na adum na ba kai tum na bagi tum picture bagi thoro asinang si anau ba miro la sinang si lamdam si na live system chahan na bagi champu ko esin ha ba wakal si mira sina anau ba tulam ka pira kan daga si lakadere ba assembly gi nung ni phum si da lenga na system na live system pass to gudo bli ba phum Jisal just wing like it is young Manipur University ki Dr. Kamal Indoor Stadium da leba Department of Sport ki office masa khangdo mui sing mai tharam le tawlo singrang hingpung taram tabda thokibani mai sakiba duda office adu leba furniture amadi yot ki upusing forward tumna mai sakpada natana Manipur University ki sanabaga madilena bamaruiba file kayama yaukre hari Manipur Fire Service ki team sing laktuna mai kanaba khonabaga loinena sauna amanga ta tholong gadabadagi kanbaga mauke
ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯩ ꯊꯥꯔꯝꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯨꯃꯤꯠ ꯅꯤꯐꯨꯅꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯔꯝꯕ ꯌꯥꯏ ꯊꯥꯖꯅꯔꯤ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯉꯁꯤ ꯑꯌꯨꯛ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯇꯤ ꯔꯥꯙꯦꯁ꯭ꯌꯥꯝ ꯑꯃꯗꯤ SP ꯏꯝꯐꯥꯜ ꯋꯦꯁ S ꯖꯣꯒꯦꯁꯆꯟꯗ꯭ꯔꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ Manipur University ki wathok phaminarga loisinaba honaminasi haina Education Minister T Radhesamna mari leinabasingda arfil tawri wafam asi ngarang MU ki indoor stadiums mai tharamba thodok yangsin besatpa phongdokibani Minister Radhesamna Manipur University ki thokliba wathosi loisinanaba government ki mahidigi khongthang kya paikhatli University asigi orikliba Bibam Singh Union Haisardri Minister amadi adai mari leinaba authorities singda report thabag loinana mieng sangbinaba haizinu lakli sayatnaba amadi yanadaba wafam thorokpa haibasi Aduna wari sanaba matungda warisin purakadabani University asigi matangdasu government na wari sanaba tawrang paikatuna lakli mamangdasu sanakibal leikre adhu matamda musu amadi mutaga se minister unaduna wari sanarga loisinanaba honagni haiki any problems solution dum laigani akoi solution ji thiba honorable CM na lead tawraga almost ha mai mamang ne akoi to information to na khanai central government ta Honorable Minister HRD da wari sanai Governor ga wari sanali adagi Home Minister ga wari sanali kan akoi phamaga akoi report piri akoi na so mayam ga pamudi adi site lawga akoi ada report dum piri ngarang so Honorable CM na pung mari da mutaga musuga mayam unabagi appointment leibani adubu bazar gi nupi sing irang ne adagi akoi tribal MIL gi student union kang mun site toropani madu mayam no to marakta Laibaktiba Todo Ma College Satri Sing Lakpada, Police Nakang, the Nakar Intoxin Tona Badura, Madu meeting so Adum Sukai, do Hosixi solution Pangava, Yamkana hearing as is way, a Sama Laxaraga, was asking Mutagi, was asking like a pill of Zerin, Madu the Honorable CM Wakisaka, Varisanaga. For education system lays having some manner solution to Nagadonina. Purpose to goal is some manner in Namasi, Kenaning I late, and I late, Equipamina Kanda, so in solution on Pangani in Kanji. Manipur University ki Dr. Kamal Stadium bo ngarang numidang mai tharamba thodo dubo Manipur University Teachers Association Manipur University Student Union amadi Manipur University Staff Association na akan mawong da kandem torle asi Manipur University Teachers Association office da mutagi wangang loi Devananda Ningthozam mosu ki president mayang lamam Dayananda amadi mosa ki president S Jibon Kumar yongna pangmui singa unaba mada mosa ki president S Jibon Kumar na Manipur University ki vice chancellor AP Pandey lokthonaba sangsilba khongjang asi asiga thana numit nefuni rom surakle democratics over khongjang manung asida sangsal ilba khongjang asibu lan unanaba honaba manba thong oina ngarang Dr. Kamal Indoor Stadium mai thana honaramba university sigi community punamang na kandem tawe ngarang mahiroi kayana semester gi exam sing matam chana haidok pinana se minister da memorandum apisin ba lakpada police na sathaki ba thong adu haksin lawi university ase kanabi damata sangsilba khongjang ase hojikti aruba phiba amada yorle university ase gi community sing na taliba demand vice chancellor AP Pandey lokthokpa haibase handokpi wafam leiroi university ase gi hiram khudimakta amotpana pik thale paramaduna hojik jathariba university ase gi system ase hongdoke harabadi VC lokthokpa natana atai pambai mata leite haike Makanya instigate tokan injat lakanda kongjang si lan hona ba kongjang maiti na ba mahiro sing mang tak na mo na ba sigumba ama to ba bese lady ba university community puna mang na si strongly condemn to bo leina asigumba thodo ase matung da di amwana thon be gano ngarang mang akoi ki chokidar sing amadi home guard sing na thoi ba thodo ase ki matung da tokanda mioi sing tana raga chen ki bagi yamna leire kedo ki chen ki doino sigo yamna ching na ngai oi ba pot khar khak leire Manipur University da matik cha da ba Manipur University mangan na ba tharak liba AP Pandey ase mang ne hek mafam dagi akoi remote to driba lokthok driba da khongjang se changchan na akoi akan ba stand akoi joint committee na lepa matung da madugi phangdriba mikop da changchan ni Manipur University ki mairoising kansi university si kansi amadi matik cha daba AP Pandey mai mafam dagi lokthok wa haiba loi driba akoi changchan gani haiba chetba phirya siga loina na akoi masi leijari Kohima Police Post manakta landslide thokpadagi Imphal Dimapur lambi faunadre lambi asi semada numit taret nirlom sanglaba ya hari
Imphal Jiri Lambida Leba Barak Thong ngasi upung taramatorom taba matamda tata truck ama lanthok pada thong gi sarukta namthakre hari masina maram oraga lambi gi nagyata potpuba gari sing pannu lere railway company gi dipur gari ama nungpurga thong adu lanthok no bohona bada thokdo adu thokimani thong asi semjin bada seol amarom sanglaba yai passenger puba gari masa sing de hanagi ariba thong lan nu satnari panba yai thong asi handak tasu amangata thopalekrabani Manipur Sarkar gi High Power Committee gi Chairman Border Pillar number Marpumathoi gi Phongdro liba wafam daite yaudaba miambu namthak towi thongni haina CPI gi State Secretary L Sotin Kumar na phongdokre ngasi rabor bhavan na pangthopa paugi mifamda Sotin Kumar na Border Pillar number Marpumathoi asi Manipur gi maikaidi kilometer ahum hena yung sinduna yung lamle haiba khulgi miam political parties sing amasung CSO ga kwata khonou da satuna yang silurba matungda sumle haiba khanglaba phawda Manipur Sarkar gi High Power Delegation team na pillar se sahi kuntramari nephugi mamangda yung bani haiba loinana khunja singda asaki putokpa ngamgadra haiba wahang hangba asina Manipur gi lam asi pithokpa state government na yathokre Manipur gi lam mangbada karisu country utpani miambo namthak tongna basat ki khongset ni haina lawe masing mari leinana CPI Central Committee da taksinuna Parliament ta puthokna ba taksilagni haike सरकार से मरुना हजिक पिलर नंबर 79 दगिना लेरिबा अखोगी तोंगान तोंगान पिलर मफम कयामा सही नदु लेबदगी मफम असिदा तोइना हंजल हंजना डिमार्केशन तौबुगी तंगाई फदब लेरे हाइबन सिम कया सिंसि फोंदोक नरिबा तंजा अमने अदुना अखोगी पार्टी कम्युनिस्ट पार्टी न फावबदे मरुना हंदकी खोंगसत मंत्री की खोंगसत हाई पावर डेलीगेशन सरकार से खोंगसत असे मरुना प्रजा मियाम पुनमना अखोगी लम किलोमीटर अहुम हंजन्ना युंगसलिबसे मसिन मरम वरगा लम कया मांगरगद्रा खुन कया बर्मागी मनुद लेखरगद्रा अदुगो लोइना असेंग बचुम बम खंगबगी खौलांग फाउनरिब कया सिंगसे मसि पुनमसि नाथैदन थनम कांदा मरुना अखोगी इरमदमगी मनि अखोगी लम किलोमीटर अहुम हंजन्ना युंगिबसे मसि अचुमबनी भारत सरकार का अदुगो लोइना बर्मी सरकार अनिसि यानरगा तोकी वफमने हाइबसे मदोमद प्रूफ पिननबगी मदुगी यान मरुओइन होनबा मदुगी लौतुनबा थोक्सिनमने हाइना खoi लौदब ngamde Manipur gi ngangkhoi gi warishin purakpada Bharat amadi Myanmar Sarkar anina ariba matamgi boundary ikai khumnagadabani haina BJP na phongdokre ngasi nitaba chuthekta leba BJP gi office pangthokiba paugi mifam amada ngarang border pillar isugi matangda BJP gi awangba thaki team amana yengsilurba matung adudagi fanglapa fact finding report ki matangda paluduna hanagi BJP Manipur Pradesh ki president oramba M Borotna boundary gi lekhai taba wafam lakpada Manipur gi hanagi lejiramba ariba matamgi ngangkhoi da leramba border pillar da base tawduna boundary tawbugi thabak sathagadabani ariba matangi boundary pillar namsinduna thamnaba Bharat Sarkar na honaba BJP Manipur Pradesh na yabangamloi loinana boundary gi warishin purakpada Manipur gi boundary manakta khundaraba khunja singi wafam sing tagadabani haike Sige mapping tawba ama tawba hariba mayam se met mon line dagi lower ga mapping tawbiu adu webjar bodi Manipur gi lam se Burma da kyam changre aduga natragana Burma gi lam se Manipur da kyam chang e habse find out tawbu ngam gani aduna ni traditional boundary maintain tawdi na koin haijari se lam gi chayan na bi matang gi lang matam di traditional boundary yam darkar hoy traditional le hor ka dorni mathang dina akoi gi modern boundary yat pagi line si kadom da la ke jinga sai gi kano duna mek moi line da gi chatharak puduna international gi acceptance phangdori aduna si gi chayan na misil lari matam da border fencing to gi wafam se masi to bi gno na kai sei na clear cut border gi yanaba ma layer kan fencing si to bi wa Councillor Mapaleba Herok Nagar Panchayat Nauna Councillor ani BJP da Sangsin Kibagal Winana Panchayat asi BJP na paikre Nauna Panchayat asi pai Kibagal Winana Manipur gi oina Municipal Council madi Nagar Panchayat kunipal lebagi manungda BJP na kun paire Nauna sanglapa Councillor Singh Taran opgi Tormama ngasi BJP Manipur Pradesh ki office pangthokre Tormadu da parties ki Vice President Salam Joy Education Minister T.S. Radhesyam General Secretary Administration K. Sarat Kumar Singba Myoy Singsu Sargal K BJP bu thaziduna hena mapangal kangkat hanabagi damakta nongna sanglapa councillor singbu thagarpa phongdokpagal loinana BJP na miyam gi damakta paikat liba tabak thorom sing matang dawa phom ka phongdoke amukta so progress natana atopa amakta karak tawa adama nagar
पंचायत ऐतिहासिक मौंग सरकार सेम सरकार तंजाने क्रेडिट से लोन कन्ना होनरब अगर नामसु पंजे मंत्री लेपचब फंजरीब याजरीसे होनजब नते कर्मी मैम एक 19 कनोदगी हौरगा होनरबगी होलदुरा मदरा यावसिनजरुबगी फंजबनी तसेंग मंत्री होजब नचदे कौजदे तौदना श्री लेंसिनबीब मैमसु पार्टी से कौबीद्रगा पार्टी की कर्मी होनरप पाजब लेटलारा मैम पानब लुख्राबी अहल होइबसिंगी लाइक होइबसिंगी लंबी थोंगना फाना होनबसना सब मानना तौमिनसे Manipur State Legal Services Authority Manipurna sponsor togduna Bishnupur District Legal Services Authority na senduna district sige kumathoi suba legal aids clinic ama Nambol Kendrugi manung senba kagai makhalakai da districts and session judge ngainai kim kipgen hangdokre legal aids clinic hangdokpaga marilena legal awareness program am supangdokhi tormaduda AYPC ge advisor W Birasinga Chief Judicial Magistrate Bishnupur Monalisa Maibam Yongna tongan ba myoy kyana surwaki district and session judge ngailin kim skipgena asigumba clinic ama hangdokpa sina lamdam asina leriba praja miyam da ain gi maramda kanaba piragani paisa tingdana lusinba yaba case kya loisin mangamlagani haike sina legai gi mayam gi damak afaba nungaiba ama oye kirigira herga he ain gi yet naba kirigumba leiba kanda sida first treatment gumna lakpi ai ekoina primary health center da naba kanda first da aduda chatpa gumna asida lakpiraga bridge thong gumbani legai ga court gi marakta thong gumbani asida wayan ba ngamdredi court ta lakni du ki tmak paisa tingbasu aduga mayam gi damaksu at the doorstep ta leibagi asi leigai gi damak yam he akoi gi problems in through the su asida at the grassroots to solve to bi ai hai na khanle Imphal Art College के हानगी प्रिंसिपल ओरंबा इकांता शर्मा दा मरिरक सुबा गवर्नर्स आर्ट अवार्ड लिसिंगनी तरामंगा खुसिनखरे पैलेस कंपाउंड लेबा मनपुर स्टेट आर्ट गैलरी दा पांगथोकिबा तोरमदुदा ललित कला एकेडमी अवार्डी टीएस तोम्बी आर्ट एंड कल्चर की डायरेक्टर ए शिवदास शर्मा अमदी आर्ट सोसाइटी मणिपुर के प्रेसिडेंट ए जयचंद्र शर्मा सिंबा म्यूई सिंह सुरवाकी अवार्ड असिदा सेलोइना लुपा लिसिंग कुन मोमेंटो अमदी सोल यावरे अवार्डी इकांता शर्मा ना म्यूईबगी पुंसीगा आर्ट का तना थनबा यादव मरी लेने लाइबक थीबदी लायकपा अमदी मसिग मरी लेनबा सिनफम लेरबा म्यूइसिंग गवर्नमेंट ना मिराइबिदु लाकली लिसिंग समापल नेफुमापल दा लिंकट केबा इम्फाल आर्ट कॉलेज असे ngasi फाव गवर्नमेंट ना लोक्सिन बिद्री असिगुम्बा खेनबा मियंग सिंग असे खोलबा मतमदा आर्ट के लमदा साकर पोरकनी हाइके चाही 1949 दरी कपन इंग्लिश ngasi फाव चुमने ग्रामो का बेटा पदोना गांधीनगर चाही हुंडा चाही हुंडा सुजने छी और बचाई और बचाई था कर मांगा कोने तेरु कन्वर्शन तो मशीदा या और मगदी है ना आईना डॉक्टर का जो नया ना काना का जो नया जो प्रॉब्लम दिखा होता है मशीन बड़ी बहुत खा आईना ना दिया का काने को लेने आज को ले जो बचने नहीं म्यूजिक को ले डांस को ले गवर्नमेंट वगैरह पेंटिंग के ना कोई कहीं इले कोई ना चाहिए जो कोई ना सेंचुरी में बात करो ये कोई तो जो मशीन अच्छा वहाँ हम नहीं बोलेगा कोई म्यूजिक का ना आर्ट म्यूजिक का ना बात वो kan माले मशीन वहाँ से तो का हम जीरा अपन की खाना यहाँ ना रोए भी नहीं बिना बगी लाइफ का हम लोग पैशन जाने नहीं पता जो ये आर्ट में चाहिए इधर तो डिजाइन पैशन जाने यहाँ की एडवर्टाइजिंग मशीन की MSF के वाइस प्रेसिडेंट निंथौजम जुगेश्वर थोमलंबा गाड़ी अदु अथुमतम दा फादुना आइन गोबे सेराक पियो हाइना जेएनवी इम्फॉल ईस्ट यारलपाल एलुमनाई एसोसिएशन अमदि जेएनसी एलुमनाई एसोसिएशन मणिपुर ngasi सिंगमैरोंगदगी वांगांग दब खोंगसर मसेटख्रे खोंगसर अदुना कुमलंपाक आईएसबीटी गेट ममांगदा लेपतुना लेखिरबा जुगेश्वर की मफुन इकाई खुनो उठखि लेखिरबा जुगेश्वर की मयुम खुराई साइतबि लेरकता खोंगसर अदु लोइसिनखि Rosie makata pa pauker mum laktu ngata tem brem tang lobidase My name is Chuang Long Riam Mai.
and I cracked NEET 2018 ST topper in Manipur. In order to crack such exam, we need the help of teachers and parents. And Comet is the one who guide me through thick and thin. Well experienced oiba oza singgi guidelines duna. Ai ngasi NEET 2018 se top tawba ngamjabani. Oza sing se yam helpful oi. They always call me and ask me my weaknesses even through phone. Adugi damakta oza sing bu yam karaktere. Lastly, I would like to say that I'm a proud Cometian. Winkies mini switch roll bu lak laba pum nama slow motion adu mo ere punsibu kun kisam ta dipiu dana babo quick zone gi di tatis college di mamal suma phang kuding chamane yo suma ngaro pista salabni na adu suma takta superlink footing gi offer me amon pirisi di tas electric rang no sin bagum na yoti sin ya dudi sanagi mohut yangna sinbiya andre nati chat lage ba please I chat lage ba election gi matam lo khobadi adu duma amu unaw phangaro asum tawna mango season chat thabada adum haina winkies mango switch rolls adum phangaro khangedana Modi University, a leading women's university of India with 28 years of experience in women's education, organizing a career seminar by renowned academicians and career planners on 7th of July 2018 at 11 a.m. Hotel Classic, North AOC. For free registration, contact 708505751 or 971993334. Break matungda taranong seri makatapa pausing Hairo Kendra North East India Development Party Boot Level Committee na sinduna party asigi Development Committee ma semgi toromama ukong sang may lekade pangthokre toromatu da party asigi Central Working Committee ki President Narengmam Samarjit party asigi Manipur ki President Dokhomang Khongsai Working Committee ki Vice President Sapam Kunjikisor and Bisorjit E. Burjendro General Secretary Administration W. Kalendro Vice President O. Males Y. Navasendra Amadi T.S. Gopen Susaraki Toronga Mari Lenana Kendra Simanunda Leba International Gitakta Sanaduna Gold Medal Lorkrabi Zitkundo Sanroy L. Sergio Sung Class 12 exam that Nepal Suva Poison Tarakiva Takalambam Ores Miti da Lupalising Taratara Pidron Puning Tawaki Kendra Sigi Polling Station Contra Nepal de Lakiba Wat Singi Development Committee Gi Tobu Singsu Kanke as Kunzikishorna Party Sigi Oina MLA Masung MP later Basu Leba Asiki Suba Todo Watokayada Sarwadun Lakli Tungia Sound Tamil Party Sigi Mangla Mangpang Liba Sigi Maram Miam Nomonomogi Party Subu Tazaba Tamil Patagini Haiki and Samarjina Saukan Abahona with the Tazabasangi Mapangal Kalaba Nintural Kaya Makoi Masel Tazanak Tabaki Tum Namanki Yauri Asumna Amagamaga Tazanaba Lerumake Awang no Poma Sumanipuri Miamda North East India Development Party na Politics Samadi Culture da Soba Sayolama Utpangangani Salai Hoarding na Telabasai Tere Kimanung da Tuan Ba Bakalakiba Tabak Torum Kayada Malem Gileba Kayana Sinta Nabi Kibugum Political Parties Leba Kesu Tabak Torum Pakat Pakarigingam Roy Haki ngasi salai na sahi tarit ki manungda oirakliba sigumbagi phibam ase kari no ohelakpano haiba taragadi trust khazana North East India Development Party dasu sigi principle ase chapchana koi Manipur ki miyam khudimakta North East ki people khudimakta laiba taragadi kali gidakta 10 gi sahi tar ki matam sida international gi sigumba achievement gi tongan ba thakta salai na thangat pangam laga politics platform da kari ngam loi habisi ai koi bu thajabiu ai koi chap chaba fire amada miyam gidamakta tongan ba political tone tongan ba political culture ama ai koi lamdam sida soidramake khudul to bangam gani habisa masi miyam gi mafam da yak no da haijari Nomigoiba Legal Awareness Toromama Manipur State Legal Services Authority Amasung Lamjing Tawan Association Brahmapur Nahabam Sinduna Downtown's Academy Kids Daycare Center Brahmapur Pangtokre Toromadu District Legal Services Authority Infaliski Chairman Golmai Gaiful Silu
Dharmalaya Social Welfare Center ki Secretary Sanatomo Susuraki Pokso Act Local Club Amadi Mera Paibiki Taudangi Matangda Sal Welfare Committee Imphal West ki Chairman T.H. Ras Kishorna Resource Person in Wangaki District Legal Services Authority ki Chairman Golmay Gaifuls Liuna Nupi Ngang the Sataba Crime Singi Aingoiba Akan Maserak Lay Haibasi Mipungkudi Magna Kangan Mototai Haki angang sigi mami khalan pe ya di hai di mature hoy ba khoi yan china asal yan kana din to ga angang sigi wakhan sida future bi sida aise mi ya kana sun ma to re hai da sigi stigma se de la ba bayan to ba na ta thabo to mi di tikchan da di pian ba adu angang bi wakhan da di asima to ra ne aise ma ni adu to ya bi wakhan do Patriotic Writers Forum Amade Golden Publication Sinduna Toksom Tawayama Maintain Iba Lyric Issuesa Pupu Wari Livige Nasi Manipur Press Club of Hongkre Maite May Amasung Bangalore Mactor Iba Lyric Asi Form Gate Horomda Hana Minister Oramba Dr. M. Nara Patriotic Writers Forum Gate Vice President M. Koro Hanba Writers Forum Impalgi Vice President Oramba I Basanta Susuraki Associations for the Promotions of Meritorious Students of Simirong Sinduna Kuntarelak Suba Sahigi Manapi Bitorum Sinam Samadebi Town Hall Simirong Pangtokre Tormaduda PDAG Secretary A. Janesor Associations Asigi Founder Secretary General R.K. Akendra Rimski Assistant Professor Dr. S. Subhasandra CISFK Deputy Commandant Kekomba Wangkem Susaraki Lafudagi Fiber Singbagi Training Ama Raskishore Silk House Narukmay Lekai Fangtokre Tormaduda Banana Gi Fiber Instructor Laisram Saroja Silk House Asigi President L Pinky Susuraki Lafudagi Makalkagi Polam Sing Sem Saduna Putok Labadi Sel Tungi Pibam Pagangamnabi Pandamda Nubi Singo Training Si Pangtokimani Singzamai Boys Alumni Association Ising Masamapal Marfudara Mari Marfudara Manga Metric Batch na Sinduna Oza Singbu Ikai Kuno Utpagi Toromama CS Iboyama Higher Secondary School Singzamai Bagabati Lekai de Pangtokre Association gi Maikai dige Hauze School Sida Oza Idun Lairiba Amadi Tabaki Pota Kraba Oza Singda Kudul Tomduna Ikai Kuno Utki Laikhedraba Oza Singi Mafamdasu Awa Fongdotuna Ikai Kunaba Utki Tarongi Saru Amo Ina School gi Campus ta Uzara Cameron Su Thaki Rotary Club of Imphal, Manipur Adventure and Mountaineering Association Kusamnaduna Imphal East ki Yaral Fata Johral Navodaya Vidyalaya ki campus ta Usara Kamram Thakre Rotary Club of Imphal ki President T.A. Sudhiranjana Malengi Hongliba Inga Sagi Kalasi Karadang Orabasu Kanani Pandamda Rotary Club na Sangsiliba Uthabagi Saromo Oina Pangtokpani Haiki Manipur Adventure Mountaineering Association Mambagi mi kunmang nuso khoibu iteng pangbire amadi JNB gi chhatra sing NCC gi students sing moi mayam nam teng pangbidana using ji thari si JNB gi akoi gi staff sing na students sing na using je hauna na ba soidani yengjen bigani haibagi wakalam musu leijai maramdi akoina usi tharamaga haugi daba targadi akoi gi pandam masi phangde akoi gi pandam di mahuksa gi khan kaidarakli ba environmental pollution environmental degradation asi thingmang amna bona jabani Neta Club Kangla Sangom Sang Senduna Angang Sing Nongwi Uga Lemna Langbai Kem Ama Kangla Sangom Sang Community Hall Pangtokre Sahi Taramari Makadaliba Angang Sing Buma Samu Pana Tamnawi Pandamda Sahi Kudingi Kem Si Pangtokani Hari Imphal Valley Academy Garida Akat Manipur Senduna Staffing Students Prospects in Medical Career Haibihiramda Seminar Mapangtokre Tormaduda Health Director Onamba as Ibumsa JN Hospital Medical Superintendent L. Ranbrisu Suraki. Ngasi nongalam dai sukiba nongna khopom lambigi jojang tek manakta fit kunlom singning khaibidi lambi phonurudre ayupung 10 minute kunthrarom taba duai digi leba kotoktuna gari lanthok lansin jahanki.
Lions Club of Bisnupurna ngasi tobul makha mamang laikai da leba Sri Sri Radha Damodar Laisang ke koi usara kamram thakre tarmadu club ke president L Budina makha na club asina mahuksa ge khalnga na forest department khosundna uthabu ki thaba paikhat kani haike All Kaksing Students Union linked ki basai kuntaruk mapung farak pagaluna ahan with district level painting competition ma Kaksing Maya Lekai multipurpose hall rangthokre tormatu da Kaksing Municipal Council ki chairperson Naurem Sandikumar vice chairperson Katrimium Zaljesu Suraki exploring the hidden quality haiba theme da pangthokiba sangdam no atu da mahiroi chatruk yang khairong na suraki Human Resource Development Organization konta ahlupna konba mafam singda handak sahi class 10 amadi class 12 ki exam da wangna mai palba mahiru sing opagi thorom ama konta ahlu community hall pangthokre thormadu da Chief Minister and Biren gi loina be and hiainu Minority Affairs Department ge Director NG Utam Yongna Gram Panchayat ke elected member Kasu Sarwaki handak sahi class 10 ki exam da tara suba position lor ke B M Pinky Yongna ma wangna panglakpa mahiru sing da ikai kono utpag loina selge mating PK Board amadi council loba class 10 amadi 12 ke exam da mark wang na phang loba wangwe higher secondary school mahiru sing da manapi bi toram ningthogzum sagai gi sahi apokpa khurumba numit ke mari lena pangthokre school da pangthokiba tormadu da principal BCS ningthogzum apokpa welfare committee gi president and hera secretary and manglem susrake Site 2 Gampazol Area Youth Organization na handakta Hydrokiba Council Board amadi CBS in loba exam da mai palorba area sing mahiri sing taran okre taramadu da SDO Site 2 Dr. N Johnson ADC Center Healthki CEO T Manihar local MD Silungthang Haukip Susurake Kadana Directorate of Ayuska Khosamnaduna Kaksing District ki Irung se sabada nomi ko iba lemna langmi kema pang thokre kema du da mioi sama morfutara tare rom langbu loina hidak langthak singsu lemna fangan ke awze amuka nate ma brema tang nominese As a fresher need ta select wasi khara wa boina khali adubu aina kometa chalur batungda oza singi well experience amadi teaching methods tagi confidence funky amasung nita live oina thoki future experiencing da haizaning badi need break tawge harabadi hard work dedication and confidence labor maruta amasung coaching institute ki matang da recommend tawjo harabadi I think Comet is the only one. I am proud to say that I am a student of Comet. Winkies mini Swiss roll and bulak laba pumnama slow motion adum oil punsibu winkies am tadi piudana Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu A magic mix of chocolate and vanilla marble cakes from Winkies, the cake specialist. Nati chat lagi ba please ay chat lagi ba target ke season loy krabadi adudi ma amu hana unab laro asum taw mango season chat krabada adum haina Winkies mango swiss roll su adum phanglaro khangedana break matung da amuk sona tram noksri makha pausing Tayama Charitable Trust Kaksing Tareluk Suba Foundation Degi Thorom ngasi pangthokre Tormasida Kaksing Kendri MLA Y Surchandra Tayama Charitable Trust ke founder president M Yami Yongna Mroiba Mui Singh Nasar Yaduna Nauna Sab office building hangdoki MLA Y Surchandra Tabak Tobada Puksel Sengma Masung Honabakan Bahaiba Si Yamna Maru Oi Kena Bahaiba Wakalol Tadoktuna Ai Itau Dangbo Mapung Pana Katuba Loina Honorable Matamda Mai Papa Loina Madugi Damak Miam Ikai Kumnabagi Fida Fangduna Tung Koina Ningsing Hoguni Hake Value is determined by what one is, not by one position he holds. Ma param position leponte. Ni munda param dama. Lega ki dama to phasne to ba. Hai baba bai bami du sunada le jui. Samane khogi param de su. Which sense of sacrifice lega ki dama to kalaga koi to vision ni mai bami du o mo le hogadone. हमने कृषि होगा हमने पार करेगा मान होता हूँ पशु लेकिन वही नहीं पृथ्वी जितना और मैं हम लेंगे
Langol Game Village Zone 2 quarter number B200 leba Myoyama Heroin Gram Hompuga Kwanana SDPO Imphal Yunam Joyras SDPO Lamfel Yunam Premzit Amadi Imphal West ke narcotic cell gi OC Keronzin Afagat Kre Parba Myoyodi Moli Tongsin Sandel gi Purum Tampak Village tagi laklaga mapam lebani magi tumpam kada seasonable loikraba sharings ke tarumke SDPO Imphal Yunam Joyras na Haiba Myoyasi Fabag Matan wafam ke tamlake supervision of SP Sarvasandra Imphal West ki Luching Makada Toraka the minus Sangaga Moli Tongsing Hariba Sahi Puntruk Suraba Upamasa Sidagi Magi Possession Dagi Gram Humfugi Heroin number 4 Pange Aduga Magi Asengba Lamna Purum Chandel District Agini Hosik Namase National Game Village Zone 2 quarter number 211 Manipur gi ngomkhai yumlo na belebak ta pitok pu yaroi yalomi kanaba assembly de potok to bill miam da hana khan gadabani sanaroi sanjita gi asumba while pu amadi oja singh transfer amadi posting miam da khangalu haiba dabida Socialist Students Union of Manipur Proletarians Feminist Movements Manipur masung Socialist Women's Association na thasigi tang kuni tarani thoigi numidang da maragi rally ma satkani hari SSUM gi President Sanahalna Pomi Singh da makha tarakpada khongjang oina tang tarani thoigi ahing nongai dagi July 18 nongai fawa Manipur pumba sintha leptuna general strike ki khongjang sangsilagani Manipur gi yelomi kananaba miam gi iho asida miamna saruk yabiu general strike asida mai sing lining lai solamadi ana ayekti komthokani hari Manipur ki lam Brahma pitok pe yaroi loina ko yelomi kanaba kanglon semiti potok tu kita pajamian da kangan biu loina na web editor sanita gi matang da akoi achum mobile PBU loina na lenga ki waja sing ki transfer di posting ji akoi mafam chana thambiu akoi Manipur lenga na tasan usan na khangchen na tumina election baji gi mayokta akoi la liba July gi tang train thoya sida akoi numidang da maira gi rile ma sasa ga dauri maira gi rile sasa bisida akoi Manipur da lai liba akoi civil societies maira pai bi amadi mayam na saru ya bi tang train thoya hing nungai dina tang thatin gi hing nungai ro akoi jene sai kok jaga dauri jene sai kok jaga bisida akoi mai sing dharma karama lai ngai sonam di ana ayek sig gi komthok pagani jene sai sida Manipur lai liba akoi pajamiam civil society mayam na sabot pi Hozuk makatana thabaki pau lobise ngasi ki thabaki pau da AIMS की नर्सिंग ऑफिसर ग्रुप बी की फोर्स संवा यांखै मतोय लोगदुरी मसागी सही कुंट्रा फाबु मनुंग लेबा बीए नर्सिंग पास तोरबा नत्रगा बीएससी डिप्लोमा पास तोबग लोइनेना एक्सपीरियंस लेबा म्यूजिंगना जुलाई की तांग तरani थोय फाबु मनुंग दरखास्त थारपा यागने हरि इंडियन एयर फोर्स की ग्रुप एक्शन अमदी वाई ग्रुप की पोस्ट खरा लोगदुरी मसागी सही तरा तरुक तगी कुन फाबु मनुंग लेबा क्लास 12 पास तोरबा म्यूजिंगना जुलाई की तांग कुनगमरी फाबु मनुंग दरखास्त थारपा यागने हरि परीक्षा सेंटर इम्फाल ओगने हरी थबकी पाव असिगे अपोप मरोल बबफरा लेबा जॉब सेंटर की खंगबा यागनी हौजिक मखाता पाव मु लोबिसी DIPR na sinduna numit humni gi oiba expeditions ama Kangpopi district ki Salwa khulda pangthoktuna tuhal calls ising saibi yingsinkre expedition ase Salwa gi singdakta leiba ising saibi ase khangdoknaba masung documentation tongnaba gi pandamni ising saibi ase yongnaba satpada singlol ani lali khunja singna khulgi lambi sembiduna ate development program sing paikat haningbagi apamba phongdrokle kholasida veterinary center amasu tamningbagi apamba phongdrokle Angpi dagi kilometer lak banina sidagi pai dagi mo simple ke mo na kana si veterinary ni aduga PC di yang wai sung dali aduga sub center ma lei ba ya de hai na kana pani ising su khara chaw banina lo su basuli aduga ithei su basuli wal di minister ngon da su han su hai kre bani aduga ikoi na request lo janing basi matang amuk tang mating pangbi hai na ningsin jabani Lamlong ye maning lekai da nong sab community hall amanga se safe instagiloina bi hiainuna sangadun me am khusin kre tharmadu da imphal ski adhyaksa P Bimola BJP hangang mandal ki president KX Jila Singa lamjing lamtak pa apun balov lamlong ge ki president W Calendro namoro bi musing on serga ke
Mayakobi Development Association na Others Medical Services Forum Patka Khusumnaduna free cataracts and subsidized surgery camp ama pangthokre Kwakatel Mayakobi Ningthozum Leka de pangthokiba camp aduda mioi sam tararom cataract sek toki Mayakobi Development Association ge secretary Romeo na club asigi manung chanbada leriba miamgi haksang fana leina ba loinana sabat tarangi thabak singi saromo oina camp ase pangthokani haiki Sina ekhoi lekai sida natna khoi surrounding leiriba mit show of sida sigumba free camp ase khot pangthok sabani masi ekhoi gi tha khuding gi program khoi gi development gi program amagi manung sana tawjab program ni matung da sudum khoi chathar kani Hoji makata nang asigi sanu pau lomani se Ngasih sanawi pauda ball badminton officials parents sympathizer amadi sanuri singi oiba get together ma ngasi ball badminton association manipur sinduna kumalampa youth hostel pangthokre tharmaduda speaker y kemsan amadi association gi president Dr Kumar Namaru bemi singani sargaki y kemsana sanuri miam gi yengduna sarkarna sport policy ma sema mathok tare haki world mina kana wa phangdagari saraningba phawdo toina kuju dawre ali junior roga medal phangani ali thabak masama phangaba hona bada thabak hek sanusangari sadabale mandi sarkari oiba state sports policy phajna legdabnira leader singsi kuji upgrade topina policy lekte haijabni samna form da kara lege hai policy da aini ingjabada leader sing ko yam toy lai sar ko musana thabire atu thabire da thabire kadi proper course kamdana event sing duki player sing du bagi policy mana like da bina sarkar ki maite ki ai suppose pra failure ne khali sarkar stop den khali si just kanu ye sana basat bagi chai am ki thaka kai nadana di sarkar ki chu policy like Atofam Football Club AFC Towal Atofam na sinduna team tatruk na saruyaduna club asigi ground na sathriba Mari suba state level 7 side men's offense case press football tournament ke final da Sampabi FC Sapamna Sonalika FC Korung Mamang goal ani sunuda thoiduna champion oikre an ba half hour da timanina goal amata sanabangam dan laike ani suba half ki hek horokpada Sampabi Rosana han goal chanki yangai mapal chatpa minute su Sampabi Krishna ani suba goal chanmangam ki ngasi tournament asigi losen bi thomda wawai ken bi MLA Fazur Rahim Tawal Municipal Council Chairperson TS Syamo Kambo केंद्र की MLA ओ सूर्य कुमार थोवाल म्युनिसिपल काउंसिल की काउंसिलर KS विश्वाजित सुरक्षी हौजे मखाता सानबु की पाव बोय नि तौजम दि फंबिगनि मणिपुरना झारखंड बो माइथि पिदुना सब जूनियर गर्ल्स नेशनल फुटबॉल चैंपियनशिप की सेमीफाइनल संख्रे ऑल इंडिया फुटबॉल फेडरेशन की मियंग मखादा ओडिशा की कटकता थासी की तांग अमदगी स्टेट कुनिथोइना ग्रुप तरे थोंगना खाइदुक्तुना सथरिबा सब जूनियर गर्ल्स नेशनल फुटबॉल चैंपियनशिप की ngasi sanakhiba quarter final match ta manipurna झारखंड बो गोल मंगा अमदा माइथि पिदुना सेमीफाइनल संखिबनी मणिपुर की माइ पाखिबगी गोल सिंगदु एस लिंडा कोमना मैच की अहान बहाफ की अहाप मिनिट अहुम अनिसुब हाफ की हुमफुम दैसुब मिनिट अमदी हुमपुत्रा मापल सुब मिनिट गोल अहुम चनखी अतोप गोल अनि अदुना बुंगलम सिंह अमदी एन प्रियांका ना मैच की 39 सुब अमदी हुमफुनिपाल सुब मिनिट चनखिबनी मैच असिता माइथिखिबा झारखंड की गोल अदुना सुनीता मुंडाना मैच की हुमपुत्रा हुमदै सुब मिनिट चनखिबनी सेमीफाइनल दा था सिगी तांग तारागी अयुक पुंग निपाल ताबदा हिमाचल गा सानरगने ए सक्री टोम्बिना पॉइंट तरुक अमदी प्रोग्रेसिव स्कोर कुंतरेट फंगदुना सही सिगी अहुम सुबा खुराइजम राम नारायण शास्त्री मेमोरियल स्टेट 11 ओपन चेस टूर्नामेंट की टाइटल लौख्रे मणिपुर चेस एसोसिएशन की मियंग मखादा जुवेनाइन क्लब सगोलबल तेरा सापम लेरक अमदी खुराइजम राम नारायण शास्त्री मेमोरियल ट्रस्ट न सिंधुना ममांग थागी तांग कुनमरी देगी रेटेस सानरोय कुनमाथोय याउना पुन्ननुपा अमदी नुपी चेस सानरोय निफुतरे न सरुक यादुना जुवेनाइन क्लब सगोलबल तेरा सापम लेरक चथरखिबा अहुम सुबा खुराइजम राम नारायण शास्त्री मेमोरियल स्टेट 11 ओपन चेस टूर्नामेंट ngasi loisenkhre
लोइसनबगी थोरमदा MLA AK Mirabai Juvenile Club Sagorbal Tera Sapam Nereke President Sapam Robindro Sangangai Zilla Parishad Member Sinam Rahul Manipur CSA Association gi Secretary TH Navachandra Yauna atai mioi kya su saru yaki Sataraki tournament asigi title laukiba A Sakri Tombida trophy galonana lupa lising kun ani suba position takiba ke ai sanjoida trophy galonana lupa lising tara manga ahum suba position takiba ai somrendo da trophy galonana lupa lising tara tharum mapusing na kusinaki mari suba position takiba ai zeki da lupa lising taret manga suba position takiba o ningthem da lupa lising manga Taruk suba position takiba A Indrajita lupa lising ahum tournament asigi tare suba position takiba Ensa Yohenba Nepal suba position takiba TS Gobin Luang Mapal suba position S Premjit Tara suba TS Sanasan Tara matoi suba A Bindit Amadi Tara niti suba ke Sepsanda lupa lising amamam kusinaki Satarkiba tournament asigi Bhas veteran best takiba A Sam Sundarda lupa lising ahum ani suba position takiba M Doren Roda lupa lising ani amadi ahum suba position takiba M Ranada lupa lising ama piki tournament asigi best boy gi mana takiba GA Aerosmith lupa lising ani suba position takiba KSS Emson lupa lising ama best girls ki mana takiba RK Vidya Lakshmi da lupa lising ani kusinaki Tournament asida NK Masen Wangbo M Sanjit Amadi RK Lenina Best Discipline gi mana lauki Ya School Kendra Kangkutna Kaisamthong Kendra Kangkut Pumaiti Piduna Sahi Sigi Tarom de Shuba Laijining Tau Ahalon Kendra Wise Likam Knockout Kang Trophy gi champion oikre Manipur Kang Association gi ming makhada lak thamai pani sponsor tawtuna mamang thagi tang taramatoi degi kangkut tarani thoina group mari thongna khaiduktuna ibudhau laijining thok changlen thamai banda satharakhiba tarahumdoi shuba laijining thau ahalon kendra wise likam knockout kang trophy ngasi loisenkhre loisenbagi thoramda MLA KSS Biren Singh BJP Manipur gi Vice President Jotin Waikom Manipur Sarkar gi Additional Advocate General Salam Rupa Chandrana Tharomapu Singh oiki Satarkiba tournament asigi ngasi sanakhiba roiba match ta Yaiskun Kendra Kangkhutna Kaisamthong Kendra Kangkhut pu Panjal Kunmari Kunma thoida maitiba piduna champion oikibani winner oikiba Yaiskul Kendra Kangkhutna trophy galonana lupa lising Nepal runners up takiba Kaisamthong Kendra Kangkhutna trophy galonana lupa lising manga Semi-final Sankiba Thangmaiban Kendra Kangkut Team A Amadi Singdamai Kendra Kangkutta lupa lising amamam thauroma pusingna kusinaki Kaisamthong Kendra Kangkut ki o ibolna sekphai tarani thoi logduna best sekphai gi mana takhi Ya School Kendra Kangkut ki G Punar Sandrana lamtha tarani thoi kaptuna best lamtha gi mana takhre Devesuri Football Academy Telongna Sinduna Tha Siki Tang Mari Degi Team Kuntare na Group Nepal Thongna Khaidoktuna NPYC Sana Lampakta Sathariba Ahanba Devesuri Under 14 7-set Football Tournament ki ngasi sanakiba ahanba match ta DFA na CWC Nungoi Bugol ahum amada maitiba PK ani shuba match ki sanakibada YPC Golapati amadi ELC Nongada Gol ani sanaduna draw satkre ahum shuba match ki sanakibada UDSC Pukhauna WYC YD Bugol manga amada maitiba PK mari shuba match ki sanakibada Yellow amadi YGC Wakhong Gol amata sanaduna draw satkre manga shuba match ki sanakibada SPYC Saijangna Kaibi Komoda Bugol ani amada maitiba PK Taruk shuba match ki sanakibada Yumnam Kuno FC amadi Abong FC Gol ani sanaduna draw satkre Brighter Club Awang Posangbam Khulena Sinduna Mamang Thagi Tang Kunmari Degi Team Kunna Group Mari Thongna Khaidoktuna Club Asigi Ground Sathariba Tarahomdoi Shuba 11 Men's Village Open Football Tournament ki ngasi sanakiba ahanba match ta MSFC Haingangna KBSU Kangla Tombibu Gol ahum anida maitiba pikre match asida mai pakiba MSFC Haingangi gol singadu Sital Jinner gol ani amadi Leninna gol amma sanki match asida maitikiba KBSU Kangla Tombigi gol ani aduna Bisorjina sankibani tournament asigi ani shuba match ki sanakibadana LSA FC Asan Bigaina Yumnam Kuno FC bu gol ahum sino da maitiba pikre LSA FC Asan Bigai ki mai pakibi gol Singadu Zotin Shankar Amadi Bikramna Sankibani Thagastri boy hozima khatana ngasin ongyo kiba ingasek paulo bisek Environment Directorate ki phangki banga si wai ki bai nga sama din nokji ki pauda khwaidi ki sakhiba Celsius degree control doi dasmik sino mapal
ख्वाइदगी इंबा सेल्सियस डिग्री 13.3 नुंगसित यावै सिंग मनदगी सांग मैक्सिमम दसादा 34.8 मिनिमम दसादा 55.05 ओइखि ngasi gi nong suki bagi sang 18.53 millimeter ni loisalapta ngasi muru pausing amukana pisre ILP sananduna lamdam asigi yellow mi kallu haina sangsin miyam gi ihowda lekhidraba Robin Hood ki ahum subaning sing thorum pangthokre MU gi wathok faminarga loisinaba hona minasi haina education minister T.S. Radhesam mari leinaba singda arfil tawre Kohima da landslide thokpadagi Imphal Dimapur lambi faunadre Imphal Jiri lambi gi barak thong namthakre Sigiri aste min episode Manipuri Power matang silujire meng tabri sing amukana krondre